Wari-Watai Sannnaba Ngamba robot Puthokhre Pawasi ngasi nungthil phongkhiba pandam pawsiedagi Laokhre Government Polytechnic Tagyelda Diploma in Mechanical Engineering da taruk suba semester tamliba mahiroi amana Artificial Intelligence na mapungfa na power Touba Wari-Watai Sannnaba Ngamba robot Puthokhre Robot Puthokhliba mahiroi adu Thoksom Dayanan Sahi Kun Imphal West District Phavaksau Awang Laikai dagine BMX na maming tholiba robot asi mapungfa na saba loisina bohonabada sahi amaga makai sangkhi aire Chaurangna lupa lising humbudrarom changna sakhiba robot asi yamdrabada lol chamarom khangba ngamme lon kunthra ngangbang ngambada natanna camera gi mateng na posak ama hekta masak khangba ngamme aluminium na saba robot asida Raspberry P1 motherboard 1.3 gi megapixel gi camera ama 10,000 mAh gi chargeable battery ama amasung light system sing yaure robot asi satpa ngamde internet connectivity the base Touraga function taubana response taurakpagi chang khara tappe hauzik fawbagi waina robot asi lol kunthra ngangbang ngamlabasu Manipuri lol di ngangbang ngamdre athubada Manipuri lol su ngangbang ngamnaba upgrade taunaba plan leire haire separate administration Pammi Central Force Louthokpa Yaroi Haina Kukisingna ama Oiba Khollao Laokhre pawasi ngasi nungthil phongkhiba kangleipaki maira pawsiedagi Laokhre Kangpokpi district ki manungsan na Gampijang Kuki Khulda ngasi masing yamlaba Kuki nupa nupi kaya punduna separate administration pigadavani haiduna apunba Khollao Laokhre masing yamlaba Kuki nupa nupi sing punsinduna Gampijang da mifam ama pangthoklaba matungda Kukisingna tanduna lakliba separate administration asi pigadavani pidriba fawba separate administration ki khongjang handok loi haina laubaga loinana Gampijang ki mafam singda ngak senabagidamagta leiriba Central Force Louthokpa Yaroi Makhatana Central Force thamduna Kukisingbu ngak senbagi thabak chathagadabani haiba Khollao Laokhre ngasi Kukisinggi oiba mifam asiga mari lainana Gampijang area da mahausagum potchai yonbagi thabak chathaduna lakiba adu ngasigi mifam adu pangthogadabana maram oiduna potchai yonbana chingba ngasigi oina tahonkhide haire Kuki Militantsinga Sinam Komda Nongmei Kapsillakhre Meetei Macha ama Thiba Khangdana Leiri pawasi ngasi nungthil phongkhiba kangla pawsiedagi Laokhre ngasi nungthil pung 3 kunthra rom tabada Imphal East District ki manungsana leiba kongba maru manaki pangai makha Sinam Komda area da Kuki Militantsinga Nongmei Kapsinduna Landarakre Khutlai matiksana paiba Kuki Militantsinga duna kongba maru Sinam Komda area dagi ising thenbe sanjelok na chingba Meetei singna taba maphamda akanba mawongda Nongmei Kapsillakhibane bom yauna Nongmei masing khangdana kaptharakiba aduda khul ngakpa volunteer singna su handuna Nongmei kapnakhe nakal animakta henba forcing thomjinarakre hauzik fawbagi waina sogapan misi mina yaubagi paw leitre Nongmei kapnarakpa sina maram oiraga mafam asigi akoibada leiba khunjasing lanjenaba yaure pressna fangba thajaba yaba paw amada thogdok asida yumnam khunokdagi Meetei Macha ama Thiba Khangdana Leiri haire Chandel district ke Heinoumakhong polling station 42/3 da Sakhangdaba Khutlai Paibasingna overpower Touraga bot Loinamak Thadakhre pawasi ngasi nungthil phongkhiba kangleipaki maira pawsiedagi Laokhre Taranipan suba Lok Sabha Mikhalgi Outer Manipur Parliamentary Constituency gi ani suba phase ki waina ngasi ayuk pung 8 tagi bot thadana khe Chandel district ki manungchan na Hairo Khulge mamang saruka tainana leiba Heinoumakhong polling station 42/3 hairiba Punna voter samnga ga humbudra ga nithoi leiba polling station asida Sakhangdaba Khutlai paiba kangbu sing changsillaktuna bot loina Thadakhre haire bot thadaba phangogdraba voter kayana pawsi asida yamna nungaitana phongdorokpagi matungina de ngasi ayuk pung 8 taba matamda voter singna polling station aduda bot thadaba thongna rakhe matam aduda Sakhangdaba Khutlai paiba mioi manga tarungna voter sing bot thadaba yakhiroi haiduna thingba pikhe masigi matungda Khutlai paiba sing aduna polling station manungda changsillaga presiding officer oiriba mioi amade atai polling personnel singa wari sabagi thabak chathakhe Sakhangdaba sing aduna EVM da mirep marigi bot thadapam yauriba adu ahumdi amuba black tip na napsillaga NPF mirep ki bot thadafam nampham oiriba mafam adudamak hangalaga thamkhi haire masigi matungda Sakhangdaba sing aduna voter khara kiu leptuna bot thadaba malhanduna voter nupa nupi khara pareng sang lepalaga thamkhe chairaka sida Sakhangdaba sing aduna polling manungda changlaga voter samnga ga humbudra ga nithoigi bot adu namlaga thadakhe maduda presiding officer amade atai ngak senaba leiriba security mioi sing kari amata tawba ngamkhi de aire Chairak aduda election observer ni haiba mioi amasu lakhe adusu Sakhangdaba Khutlai paibasing aduna kauthoklaga wari sabagi thabak chathakhe
Observer ni haina lagliba miyoy adusu karigumba amata haidana mafam aduda ngayak lairamlaga polling station adu thadoktu nazat ki haire. Bot thadaba phangaudraba voter singna thamoi songna phongdorokpagi matung inade gun culture da yumpham oiraga voter oiriba singbu kihan khangalaga namduna bot thadakhiba si yaningde masi voter singi right adu matpa nei. Maram aduna hairiba Chandel district ki manungsana leiriba 42/3 Heinoumakhong polling station ase repol tauraga ningthina security matik sana thamduna ngak senbagi thabak chatharaga voter sing aki akhang yaudana bot thadaba phanganbi yo hainasu lainga ki mijeng singsilakle. EVM ga VVPAT Slipka Punna verification Touba Sina ayaba pikhidre Pawasi ngasinung tilfong kiba kangla pau siya dagi Laokhre 7 Tha asigi Touraga mapandagi haukiba Laibak asigi Touraga nipan suba Lok Sabha mikhalgi tangkak taret thokna bot thada nagadaba mikhalgi mangwai na Supreme Court of India da mikhal asida sisinnagadaba electronic voting machine sing EVM ga voter verifiable paper audit teller VVPAT singa punna cross verification tawgadabani haiduna wakalakhiba case amage YL Supreme Court na reserve tawduna thamkhiba do ngasi rai haidokhibaga loinana Apex Court asina ayaba pikhidre Supreme Court ki Justice Sanjit Khan amasung Deepankar Datta anige bench na mugana laukhatuna makata ba hearing chathaduna case ki judgment adu reserve tawduna thamlakhiba nei madu Apex Court asina rai lauthokhibaga loinana ayaba pikhidabani haire Voter amakaki special polling station hangduna bot thadakhre pawase ngasinung thilfong kiba pandam pausia dagi Laokhre 7 state asida thogliba irang asina maram oiduna Phaipijang Langol dagi lanjena raktuna More Higher Secondary School da hangliba relief camp da sangjafam lawduna leiriba Henbel Lalian Kahaimang chahi 19 na magi Inner Manipur Parliamentary Constituency gi mikhalgi bot adu April Touraga 8 da thadaba phangauda na ngasi thadakhre Bot thadaba loiraba matung Heaven Lalial Kaimangna phongdokhibada Election Commission of India na mahak matomtagi oina special polling station ama hangduna mikhal asida mahakpu India ki citizen ama oina phangpham thokba bot thadabagi hak phanganbagi damak ECI bu thagatpa phongdokhe amaromda 42 tengnopal ST SC gi manung chaliba Koizam village Khangsing village amade haikak pokpi village ki voter singna 42/6 Khangsing village da laiba Khangsim primary school da hangliba model polling station da bot thadana khe model polling station asida bot thadaba chahi marifuga mangagi mathakta laiba voter singna phongdorokpada district election officer gi makhada village ki chief singa punna khusam naduna ahal loiraba sing yauna voter singbu nungaina santi oina magi apamba mirepta bot thada handuna amade yenaba karisu yaudana santi oina mikhal pangthokpagi damak thagatpa phongdokna khe Jiribamda electric fangdaba numit humni sure pawase kanglai paki maira pause dagi Laokhre 7 haukiba April kunga marigi nungthilda Jiribam district ki mafam ayambada nong subaga loinana akanba nonglei nungsit sitkibadagi electric pole kaya tekhibana maram oiduna ngasi fauba Jiribam district pumba electric fangdabagi awaba miyamna chawna mayokna re electric fangdaba sina maruwaina sogaliba se computer gi matengna thabak ingkhang tawriba miyoi sing Mobile sizinaba miyoy sing amade atay electric ki mateng na thavak tawduna sel taliba sing na oire adubu athuba matamda may phanganabagi damakta Manipur lainga ki mari lainaba power department ki maikaidage semba sabagi thabak yamna kanna sathari haire National Highway 102 da gari Chathok-Chatsin tawba haukhre pawasi ngasinung thilfong kiba pandam pause dagi Laokhre 7 National Highway 102 sa Parmainadagi kaubru laikha faubagi marakta leiriba Minor bridge ta Kuki Militantsinga bom pokhai handuna amang ata thon khibadagi pochai puba gari sing yauna Chathok-Chatsin tawbada thingba thamlakraba matung miyamna khudong sagadaba kaya mayong nariba sigi yenglaga NHIDCL na temporary diversion lambi ama nauna semduna gari Chathok-Chatsin tawba haukhre hiram asigi matang da NHIDCL gi official ama na phongdorokpada thong asi kai khibana lanthok lansin yadriba sigi damag lambi koithoglaga turel asigi athenba mafam yenglaga lambi ama nauna semba nei loinana proper diversion su athuba matamda semnaba ngasi engineering gi team ama sapar mainada satuna yengsiluragani hai khe